हौकिबा सयोल जुंता के लानमी सिंगा पीपल डिफेंस फोर्स पीडीएफ का म्यांमार संघाई रीजन की अवांग थंग बसरुकता अकनबा मोंग द लान सोंगनबदा पीडीएफ न जुंता के लानमी कया हाथ पंगम खिबगा लोइनना जुंता लानमी कुंट्रारोम हेना फाजिन क्रेहना एजेंसी दगी फंगबा पाव अमन खंगलकली पाव असिना मखा तारादुना हाई खुद थोकनबा अदुदा जुंता के लानमी निफु हेना सिरंबा याय अमदी रेजिस्टेंट फाइटर सिंगी माइकैदा मियोयनी खक सिरंबा याय हाइना थाजनरी मसिना करिगुंबा असुंबा पाव ओइरमलबदी जुंता के लानमी सिंग साथीना माइथिरे हाइना लौबा यारे हाइरी खुद थोंगनबा अदुदा सब साबा मियोय कया सिबनो अमदी कयाना सोक अपन नंगबनो हाइबा ऑफिशियल रिपोर्ट फंगबा ngamdrabasu म्यांमार की सोशल मीडिया प्लेटफॉर्म सिंगदा थागलकपा वीडियो अमदा जुंता के लानमी सिंग अदुना मकोई जुंताना नंफु हाफुदा लान से याहनबनी हाइना फोंगदोकपा उखि हाइनासु पाव असिना मखा तारी म्यांमार की इलीगल होइना मणिपुर संगसिलपरगी डिटेन तौदना इम्फाल ईस्ट डिस्ट्रिक्ट की मनुंग सनबा सजीवा जेल द लेबा फॉरेन डिटेंशन सेंटर द लेरकिबा अंगांग मसा अमा यावना पुन्ना म्यांमारी स्कूल गतरेत जेल द लेरकिबा दु मतम लोयदना ngarang ayu pung taraga mathoi tabu matamda Indian government official singna moregi Indo Myanmar friendship bridge ta leiba Myanmar immigration officer singda khusina kre haina national media ma oriba North East Now na report tarakre report asina makha taraduna hai Myanmari sing khusina baduda More police station ki team ama Indian immigration official amadi Assam rifle personnel singsu sarukya ki hairi हौकिबा नुमित खरनी की ममांगदा चुराचांदपुर डिस्ट्रिक्ट हेडक्वार्टर दा फुरुब मसेल की मरक्ता खनस सैनब थौदोक सिंग थौलकपदगी मिसी मिना अमदी अशोक अपन नंगलिंगै सैरक असिदा चुराचांदपुर टाउन दा हांगबा रिलीफ कैंप त लेबा नुपी मसा अमा सीना फंकिबा थौदोक अदुगा मरी लैनना पामदबा थौदोक सिंग मखाताना थौलकद्रा हाइना सिंगनबा लेबदगी चुराचांदपुर दा सिक्योरिटी ngak senbagi thabak Hannadagi Henna Kankhatkhre haina press tagi fangba paw amana khangalakle paw asina makha taraduna hai Churachandpur relief camp ta leibi masagi sahi mapan khak tangai ribi mandai kim kobi zomi furuk kinupi masa se thiba khangdana lerakibadu ahing nongyai matungda yamna singna ningai oiba mongda relief camp asigi manakta asiba haksang oina fangkibani hairi asiba haksang adu police ki team ma laktuna local aba matung postmortem tawna bagidama Churachandpur district hospital da thamkhre haina paw asina makha tari Churachandpur da furub masel gi marakta thongliba irang asi mausa gi punsida muk hanjilaknaba Churachandpur DC na paikalakpa khongthang gi sarugama oina DC Churachandpur na lusingna village chief amadi village authority ga punna faminaduna Churachandpur da oriba sarang naba sigi matangda kupna khana nainaduna paikatpa yaba thabak thoram singi matangda wari sanakre hairi wari sanaba tuda naha sing numidang pung manga dagi yumdagi mapan thokhandaba amadi atopa village sing dasu sangbada atingba thamkhre hairi Cookie zo amadi maitai furup ani gi marakta wari sanana bagi damak thabak thoram sing lokatpa haure haina Union Home Minister Amit Shah na phongdokhre wafam masing arang pangthokiba Rajya Sabha gi mifamda phongdokhibani haina The Hindu na report tarakhre report asina makha taraduna hai mathang gi sayolda Union Home Minister na Manipur da oriba situation amadi President Rule Proclamation gi matangda so marik sumba wafam sing table da thamgadawri hauzik Manipur da ing tappa hanjilakpa haukibaga loinana community ani gi marakta so dialogue tawba haure haina Union Home Minister na house ta thamki hairi ningsingba yabari saliba thasi gi tang taraga mathoi amadi taraga ni thoida Ministry of Home Affairs MHA gi official sing Manipur da laktuna cookie zo amadi maitai community anige civil society singa toan toan unaduna wari sanakiba laikibaga loinana Bharat Sarkar na Manipur da santi hanjilaknaba same kiba road map ki matang dasu civil society group sing da khangan ki hairi Opposition party ki luchingba ma oriba Congress President Malik Arjun Kharge na Rajya Sabha da hangkiba wahangda lengak asigi Prime Minister Narendra Modi na mapan laibak singda satpada apunba senfam asi haukiba sahi ahum asida kayamuk oikibagi haina hangkiba wahangda External Affairs Minister of State Pavitra Margarita na pakhum piraduna hai ingkum jali singniga kungani thoi kungahumdoi amadi kungamarida Prime Minister Narendra Modi na kuntraga nipalak mapan laibak ta satkibatuda
पुन्ना लुपा करोड़ सनीगा मरफुगा तरुक सार्टिंग तौकी हाइना हाउस थमके data gi matung inna inkumja lising aniga kunganithoi gi me thada prime minister na nepal lebak ta satkiba khongsatta lupa lakh marfu hena sijna ki inkumja lising aniga kungahumdoi gi me thada prime minister na japan ta satkiba khongsatta lupa crore taraga taret ka lakh taraga mapan hena sijna ki sahi asima ki zon thada prime minister na united states satkiba khongsat adada lupa crore kunganithoi ga lakh marfu ga mapan hena sijna ki masigi matungda inkumja lising aniga kungamarige September thada prime minister na united states amuk hana satpada lupa crore taraga mangaga lakh kuntraga humdoi hena sijna ki prime minister gi apunba khongsat kuntraga nipan asida khwaidagi sel yamna sangkiba khongsat asi USA na oiki external affair minister of state pavitra margaritana makhatana phongdokibada inkumja lising aniga taraga mathoida prime minister na united states satpada lupa crore tara sijna ki sahi asimaktada France satpa matamda lupa crore nipan sijna ki inkumja lising aniga taraga humdoida Russia satpada crore mapan sijna ki amadi sahi asimaktada Germany satpada lupa crore taruk sijna ki haina phongdokhi hariba senfam sing asi matam maduda leiramba currency gi value da hotpani haina external affair minister of state pavitra margaritana house thamki Salibata se kitang taraga taruki nungthil gi matamda masagi mayumdagi maruti car tongduna thokibadagi ngasi fawba thiba khangdana leirakiba kaisampat leimazam leikaidagi luwangthem mukesh sahi kun apokpa luwangthem gyanendra das amadi apokpi mama luwangthem omila yauna thaudok asida semgiba jesigi mihut kangbu amaga ngarang nungthil saurangna pung 3:30 kontrarom taba matamda Raj Bhavanda Governor Ajay Kumar Balla unaduna wari sanakhre wari sanaba aduda thiba khangdana leiriba mukesh ngasi fawbagi manungda imung manunggi mioisingda khusinnaraknaba governor da taksin ki governor gi maikaidagi su thasigi tangkun gahumdoi haibadi nomaizing numit fawba ngaibiduna angang asigi mari makong puthokpa ngamnaba honarage haina thajaba pirakre hairi Manipuri film gamari lainaba thomi kharana satharakliba lamsat kamgi thong kaya si film forum Manipur na sawate haina film forum Manipur gi general secretary in charge Prem Sharma na khuyek piduna thadrokpa serol amana khangalakle serol asina makha taraduna hai film forum Manipur na kaya rakhana matungda amuk tawdana haikiba kaya laikrabaso hanjin social media singda iramdam sigi film tawjariba singbo miyamda natai sadabo ina uhanbiriba amadi lamdam sigi hauna lonsat pu karem nariba mathong huktaba mayumgi ahal laman singna warak pidraba makhoi khara si film forum Manipur na matungda film ge thomi amani haina lauroi loinana film forum Manipur ga karigumba hiram amatada mari lainada baga loinana masigi matungda tholakpa afafata khodimak masa masana pujagadabani haina su serol aduda palle matam sangnatagi lambi sembidabana maram oiraga Imphal jiribam lambi gi yamna maru oiba saruk ama oiriba Oriental College gate gi Urembam fawbagi lambi asi thingbagi kongjang maikayadonggi maira paibi lup singna sangsinkre hirammasigi matangda tagel kolom laikai maira paibi gi president ahaibam purnima sina phongdoropagi matungina lambi asi matam sangnatagi sembidaduna lakpana khudong tiba kaya mayoknabana maram oiraga lambi thingbagi kongjang asi tangai fadana changsilakpani mari lainaba singna miyeng sangbiduna lambi asi athuba matamda semba howdriba fawba makhatana lambi asi tingbagi kongjang asi sathakigani kongjang jang silingai manungda deba karma electricity water supply ana layeng amadi press media singi oinadi athingba si leiroi hairi Kanglup masel gi marakta nungsinadana amadi aranba pau kaya sandoktuna Churachandpur district ki miyambu aki akang pokhan bani haibagi charge ta WhatsApp group amadi channel taruk ki matakta police na tongan ba case taro register tawkre hana Manipur police control room na thadrokpa serol amana khangalakle serol asina makha taraduna hai atopa channel singna thokaningda ba thodok thokanba yaba pau sing amadi aranba I pau sandokpa channel singi matakta su ain yoiba thabak thoram sing lokhatkani haina su serol aduda palli